ꯍꯌꯦꯡꯗꯒꯤ ꯄꯨꯂꯤꯁꯁꯦ ꯑꯩꯈꯣꯏ ꯊꯝꯃꯅꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡꯗ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡꯅ ꯌꯦꯜꯂꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯌꯦꯜꯂꯨ ꯌꯥꯗꯕ ꯊꯥꯎꯗꯤ ꯂꯧꯈ꯭ꯔꯒ ꯊꯝꯖꯟꯕ ꯑꯗꯨꯒꯨꯝꯕ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯀꯌꯥ ꯑꯃ ꯂꯩꯇꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯐꯥꯎ ꯑꯩꯈꯣꯏ ꯇꯧꯔꯛꯀꯅꯤ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯎꯁꯦ ꯍꯥꯜꯍꯜꯂ ꯃꯇꯨꯡꯗ ꯄꯩꯁꯥꯁꯤ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯦꯇ꯭ꯔꯣꯜ ꯄꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯄꯝꯁꯤ ꯍꯥꯡꯅꯤꯡꯉꯛꯇꯕꯒꯤ ꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯄꯅꯤ ꯁꯦꯟ ꯈꯥꯏꯕ ꯈꯣꯠꯄꯒꯤ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡꯁꯤꯗꯗꯤ ꯇꯧꯕꯤꯒꯅꯨ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯥꯎ ꯐꯪꯗꯕꯒꯤ ꯑꯃ ꯂꯥꯛꯏꯁꯦ ꯄꯦꯇ꯭ꯔꯣꯜꯒꯤ ꯅꯣꯡꯃꯒꯤ ꯑꯦꯚꯔꯦꯖ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯦ 298 KLꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯇꯥꯡ 13ꯅꯤꯅ ꯁꯤꯁꯦ ꯇꯥꯡ 15ꯗ 272 KL ꯄꯤ ꯇꯥꯡ 12ꯗ 260 KL ꯄꯤ tang 18ꯗ 326 KL ꯄꯤ tang 14ꯗ 325 KL ꯄꯤ ꯑꯗꯨꯒ ꯉꯔꯥꯡꯗꯤ ꯁꯟꯗꯦ ꯑꯣꯏꯈ꯭ꯔꯦ ꯉꯔꯥꯡ ꯄꯤꯗ꯭ꯔꯦ ꯉꯁꯤ ꯃꯟꯗꯦꯗ 300ꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯄꯤꯗꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯎꯁꯦ ꯍꯥꯜꯍꯜꯂ ꯃꯇꯨꯡꯗ ꯀꯩꯅꯣꯁꯦ ꯄꯩꯁꯥꯁꯤ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯦꯇ꯭ꯔꯣꯜ ꯄꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯄꯝꯁꯤ ꯍꯥꯡꯅꯤꯡꯉꯛꯇꯕꯒꯤ ꯃꯣꯏꯗ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯁꯦꯠꯕꯦꯛ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯄꯅꯤ ꯄꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯗꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡꯁꯤ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯇꯧꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯃꯁꯤ ꯊꯋꯥꯏ ꯌꯥꯎꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯏꯟꯚꯦꯁꯃꯦꯟ ꯑꯃ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣꯗꯨꯅ ꯕꯤꯖꯤꯅꯦꯁꯅꯤꯅ ꯂꯣꯁ ꯑꯣꯏꯔꯒꯗꯤ ꯃꯣꯏꯁꯨ ꯏꯟꯚꯦꯁꯃꯦꯟꯁꯦ ꯇꯧꯅꯤꯡꯉꯛꯇꯕ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯇꯩ ꯑꯇꯩ ꯂꯣꯏꯅꯃꯛ ꯇꯣꯛꯄꯤꯈ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡꯁꯤꯗꯗꯤ ꯈꯤꯇꯪ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁꯦꯟ ꯈꯥꯏꯕ ꯈꯣꯠꯄꯒꯤ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡꯁꯤꯗꯗꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯄꯦꯇ꯭ꯔꯣल ꯄꯝꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯄꯨꯂꯤꯁꯁꯦ ꯑꯩꯈꯣꯏ ꯊꯝꯃꯅꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯑꯦꯟड ꯁꯤꯚꯤꯜ ꯁꯄ꯭ꯂꯥꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯨ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯂꯤꯁꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯗ ꯊꯥꯎ ꯑꯁꯨꯛ ꯄꯤꯈ꯭ꯔꯦ ꯁꯤꯒꯤ ꯄꯦꯇ꯭ꯔꯣल ꯄꯝꯁꯤꯗ ꯊꯥꯎ ꯑꯁꯨꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯂꯤꯁ ꯑꯃ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯗ ꯑꯦꯚ꯭ꯔꯤꯗꯦꯒꯤ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯗ ꯑꯞꯗꯦꯠ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡꯅ ꯌꯦꯜꯂꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯌꯦꯜꯂꯨ ꯌꯥꯗꯕ ꯊꯥꯎꯗꯤ ꯂꯧꯈ꯭ꯔꯒ ꯊꯝꯖꯟꯕ ꯑꯗꯨꯒꯨꯝꯕ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯀꯌꯥ ꯑꯃ ꯂꯩꯇꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯐꯥꯎ ꯑꯩꯈꯣꯏ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯖꯔꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯊꯝꯖꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯊꯝꯖꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯗ ꯁꯤꯒꯨꯝꯕ ꯁꯄꯣꯔꯠꯁꯦ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯦ ꯍꯥꯡꯕꯤꯅꯅꯕ ꯂꯩꯔꯤꯕ ꯊꯥꯎꯁꯤꯡ ꯑꯗꯨ ꯄꯕ꯭ꯂꯤꯛꯁꯤꯡꯗ ꯄꯤꯕꯤꯅꯅꯕ ꯑꯅ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯊꯥꯎꯒꯤ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯊꯥꯎꯒꯤ ꯑꯋꯥꯠꯄ ꯂꯩꯇꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯨꯠꯁꯦꯝꯒꯤ ꯁꯤꯒꯨꯝꯕ ꯊꯥꯎꯒꯤ ꯑꯋꯥꯠꯄ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯇꯧꯔꯤꯕꯁꯦ ꯃꯁꯤꯃꯇꯪ ꯂꯦꯞꯄꯤꯌꯣꯅ ꯑꯩ ꯃꯁꯤꯃꯇꯪ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯤꯁꯁꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯎꯒꯤ ꯊꯣꯛꯀꯗꯕ ꯂꯤꯁꯁꯦ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯊꯥꯎ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯤ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩ ꯃꯤꯗꯤꯌꯥꯗ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯌꯧꯍꯟꯖꯔꯛꯀꯦ ꯃꯁꯤꯁꯨ ꯃꯤꯗꯤꯌꯥꯁꯤꯡꯅ ꯑꯦꯚ꯭ꯔꯤꯗꯦ ꯈꯔ ꯀꯣꯚꯔ ꯇꯧꯕꯤꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯁꯤꯃꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯩ ꯀꯩꯅꯣ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯀ꯭ꯋꯤꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯍꯥꯏꯇꯥꯔꯦ ꯂꯤꯀ꯭ꯋꯤꯗ ꯒ꯭ꯌꯥꯁꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ LPG ꯅ ꯍꯥꯏꯅꯔꯤꯁꯦ ꯃꯁꯤꯒꯤꯁꯤꯁꯨ ꯇꯧꯕꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤꯁꯦ ꯍꯣꯏ ꯑꯋꯥꯕꯁꯤꯡꯗꯨꯒꯤ ꯌꯦꯡꯉꯀꯥꯟꯗ ꯑꯋꯥꯕꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯦꯟ ꯊꯨꯝꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯃꯦꯁꯇꯤꯛꯅ ꯍꯦꯛ ꯁꯤꯖꯤꯟꯅꯒꯗꯕꯁꯤꯅ ꯀꯃꯔꯁꯤꯌꯦꯜꯗ ꯍꯦꯛ ꯁꯤꯖꯤꯟꯅꯕꯒꯨꯝꯕ ꯑꯗꯩ ꯀꯃꯔꯁꯤꯌꯦꯜꯗ ꯁꯤꯖꯤꯟꯅꯒꯗꯕꯁꯤꯅ ꯍꯦꯛ ꯗꯣꯃꯦꯁꯇꯤꯛꯇ ꯁꯤꯖꯤꯟꯅꯕꯒꯨꯝꯕ ꯁꯨꯝꯕꯁꯤ ꯈꯔ ꯂꯩ ꯍꯣꯏ ꯗꯣꯃꯦꯁꯇꯤꯛꯀꯤꯗꯨꯒ ꯀꯃꯔꯁꯤꯌꯦꯜꯗ खितंग कमर्शियल तांगी अद अमदुरी डोमेस्टिक की कनोजिगा खितंग खेने अदना यारगदी अखोय नहानसु विदिन 1 वीक हायरमोद माले अखोयना सब्जेक्ट टू करेक्शन विदिन 1 वीक मनुंदा सुमसे तौबिगनो अखोय हाइजबनी अदैदा मखा ताना तौबिदनबा नाई रिक्वेस्ट तौजबनी अन यारगैदी अखोयगी लेरिबा सिचुएशन सिन मरम मोयकांदा लंबीगी इश्यूज न मरम मोयकांदा अखोय रेनी सीजन ओइबा ऑन द कंस्ट्रक्शन ओइबा अंडर कंस्ट्रक्शन ओइबा सिन मरम मोयकांदा अखोयगी चही था मनुंदा इसम सम हागदा कुंतरेलक चिंगदबा हाइतारे कॉन्वॉय लागदब अद 13 मंगा दि हेन यौबो ngमदबगुंबा सुम मयाम सिन मरम मोयकांदा सोनागंदा अखोयगी लिक्विड पेट्रोलियम जि खितंग शॉर्टेज ले अदना मोयना नोमदा गाड़ी 90 निफु पिगदबने हाइरस एग्जांपल
कुंदगी हेन पीदबगुम कईनो मोदू मधुगी शॉर्टेज लेबसे अदुना हुजिक कनोगी ओंदे डीजल गुम पेट्रोल गुमदि लेते अदु हुजिकी एलपीजी गैस की दिलै अदुना मसी हुजिक अब कनोदा कमर्शियल सिलेंडर याम लेइसे मसीगा अखोगी कमर्शियल की होटल तौबिरिबा नत्रगना एनी कमर्शियल वर्क तौबिरिबा सिना ब्लू कलर की सिलेंडर से लौबिरबा अदुगा रेड कलर की सिना अखोई डोमेस्टिक से लौबिरदि अदुम नॉर्मल ओइना अखोई चटकद्रना खाली अदुना मसी वासुवाना अखोई मतम खितंग खांगमिना दरकार लै करिगिनो हाइबा मतमदा अखोई इम्फाल जिरिबाम लंबीसे हुजी यामना वाइडिंग तौबा पाथोकपा अदगी लैंडस्लाइड पाथोकपदुगी नौना कक्पगी लैंडस्लाइड लेबा मसीगी से डबल लेन की फसना प्रोविजन से लाखर मतुंगददी हेना अखोई लंबी की अवाबसे लेरोय असी लोरे पोबुक्ति अखोई रेनी सीजन से मरम ओइबनिना अखोई खितंग वाबनि अदुना रेनी सीजन बुक्ति अखोई वासुवाना खर खांगमिना सेना इ स्माइ सुमाइ प्रजा खमदा अपील तौजरी।